Good Friday thauram Manipur da su pangthokli amadi MLA oiramba amagi pension ki central lupa lakh tara taret advocate amana family court ki sasinaba order sijinaram lagalok thokre Midek tabire besting butaram nokchari paw sandok na pizari Christian lining chatpa singi senglaba Good Friday gi thauram Manipur da su lining gi chatnabi ga loina na pangthokli Imphal gi maru oiba church sing da su thauram ase pangthoktuna Prabhu Jishu gi mafam da thongni ki Jishu gi matik mayai thagatpa isai kya su sakhi numit asiga mari leina na ngasi Manipur Baptist Church Center Church Imphal da ayuk angan badagi hauna Prabhu Jishu na pap che laba aikhoi gi damak mathawai katkiba numit pu ningsingduna service ta thaki makha tarakpada nongmagi oina chara ama henbagi thauram su pangthoki Thauram asiga manana Imphal da laiba Tangkhul Baptist Church da su pangthoki MBC gi Center Church Imphal gi pastor oiriba L Simon Raumaina ISTV da phongdorakhibada ngarang haibadi Montek Thursday dagi hauna ahal laman singi makhong makhut sing hamagi thabak sathaki Prabhu Jishu na taibang mi gi damak thawai katkhiba numit asida Manipur da lairiba chingmi tami amata khaidana nungsi chanaba hingminabagi damak haiba Prabhu Jishu gi paujel ngasti gi numit asina piragani haiki Nausing amagamo nungsi chana gadabani chingmina tami bung nungsi gadabani tamina chingmi nungsi gadabani chili nauni amagamo ge ayol ra ngakpiu jat bijat khaidana kokpi nau nungsi chanau aduga ekhoi Manipur iramdam tandu leitadraba mihat mi purna thalaba misi minan thalaba imu naimu tana leribasi ing thaba shanti sana leba isona piba lam ado asiana lebakti kanduna sana leba tandu leitaba nungai yai phaba ingtha tap thaba nungsi chanwa leibak ama onnaba tausi habse koi ke prarthana ni Don Bosco Catholic Church da su Good Friday gi thauram pangthoki mapugi maphamda ingna chikna tangdu laitana leinabagi damak thauni bagi thauram pangthoki Prabhuna mioi ba khunai gi damak mioi pok oina lakhibaga loinana mioi bagi papu kokpiram bagi damak thawai katkhibani haina church ki luchingba amana phongdokli Manipur gi governor Good Friday pangthokli basi ekoi taibang mi mayam asi assembling edagi hauna aroi ba punsia tu phawda le riba mi mayam gi dumagda CB ba numeti ngasi numni thoi Jesu Christ taibang ba na sida mi wena sayo laglaga taibang banda chihi kaya gi mamangda chili singani gi mamangda ma dum leng pirak bani mana lagli bisi ishor gi machanu ba mahak mak asina mi wena taibang gi punsia si o laglaga taibang gi amod about kunimagasi si seng thokna na bagi damak da lakmani mi kaya na iso khangda ba mi bo iso khangna na ba amasung sogale bakta changna na bagi damak da taibang mi khoi maya masibo mana cross da bang tinglaga yekna bising na mabroga mabo hatki ba atuki i asi taki ba si dege ekhoi taibang mi maya masibo amok hanna iso ki macha amok wehalli Manipur के गवर्नर V Shanmugatnathan, Chief Minister Okram Ibovi, Deputy Chief Minister Gaikhangam, Deputy Speaker MK Presos Simrena, Manipur Mia Maru Oina, Christian Ichil Inau Singda Good Friday gi paujel piri. Governor gi paujel da mioi ba khunai gi yaifanaba gi damak Prabhu Jishuna kathoki, malem asida gi phattababu manghan khina ba cross ta masana yana kakhatki. Prabhu na malem asida achumba kathokpa manaba amasung nungsibada yumpham oiba manaba khunai ama Puraknaba lakhibani numit asida mahangna takpiramba pautak sing tunginduna phattaba sing yaudaba malem ama oinabagi damak aikhoi khudimakna firep lominarasi hairi Chief Minister Okram Ibobigi paujelda Prabhugi chauna kathokpa aduna aranba tawba singbu ngakpinaba thauna amadi nungsiba adu utli haujiki matam asida lining phuruki khetnaba thamdana ngakpiba amasung machin mana oiba haiba asidagi henba para leite Good Friday masung Easter Sunday na lakpada lamdam asida leminari ba mipung khudimak amata oina machil mana oibagi mari adu session ba oirasanu hairi Deputy Chief Minister Gaikhangam nasu Prabhu Jishuna takpiramba miyoiba khunaibu nungsiba haiba wakhalon adu chenduna tangdu leitaba Manipur ama oirasanu hairi
Deputy Speaker MK Precious Simrenasu Good Friday amasung Esther Sandena aikhoi amana amabu nungsinaduna nungaiba yaifana leiba orasunu hairi. Mayang Imphal Assembly Constituency की MLA ओइरंबा लैखिद्रबा अब्दुल लातिफ की पेंशन की सेंफम लुपा लाख तरा तरेक प्राइवेट एडवोकेट ND जियार रहमान कौबा मयांग इम्फाल बेंगुंदगी मियोय अमना फैमिली कोर्ट के सासिनबा ऑर्डर सिजनरम लगा लौथोखरे हाइरे ISTV न्यूज न फंगबा पाउदा लैखिद्रबा अब्दुल लातिफ की नुपी मरी लौरंबगी मनुंगदा लैफोन बीबी चही यांखै मंगा तोंबी बीबी चही यांखै मरी अमदी रसीदा बीबी चही यांखै निथोय मखोय अहुमदी लीगल वाइफ ने एडवोकेट जियार रहमान फैमिली कोर्ट की लिस्टिंग अनिग तरेत ताखिबा अतोपा केस अमगी ताखिबा ऑर्डर कॉपी अमदा सेमदोकलगा नुपी अहुम असिगी मिंग ओइना हापचिनबत नतना फैमिली कोर्ट मणिपुर की सेरिस्तादार अमदी ICC फैमिली कोर्ट के सोय सारगा यामलबा सेनफम असि लौथोकलंबनी हिरम असिगा मरी लेनना अब्दुल लातिफ की मरी शुबा नुपी ओइरिबा नहा पिसक बीबीदा इम्फाल वेस्ट की SP दा वाकलपदगी थिगतपदा खंगनरखिबनी लंफेल पुलिस ने केस अमा लौखलबा मतुंगदा अब्दुल लातिफ की अहुम सुबा नुपी रसीदा फारबा मतुंग अहानबा मदी अनि शुबा नुपीसु पुलिस ता चंजरकलगा CGM इम्फाल वेस्ट था से तांग कुनमाथोइदा पुथोक्तुना मखोय अहुम लाइक हैतबगी खुदोंग साबा लौरगा एडवोकेट जियार रहमानना सथखिबा थौरांगनी खंगबदगी कोर्टना मखोय अहुम बेलदा थादोखरे मरु ओइना जेनरीबा जियार रहमान पुलिस ने फाबंगमद्री नियम लाना नमथाक तौरगा यामलबा सेन लौथोकलंबा एडवोकेट असिगी मथक्ता अकनमन इंयेंग चंगननबा ऑल मणिपुर बार एसोसिएशन असु थबक पाखतपा हौखरे हाइरी ngarang numidang pung 12 taramdaida thiam munindro chahi yankhai manga apokpa nabakishor kouba amagi khongman zone 4 da leiba yumda sakhangdaba stingna hand grenade langsinduna pokhai hankre bom aduna mi aso apandi yaukide yumgi faklangda amang ata khara thokre hairi marakta naten brem tang lawjari Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and Outsider during vacation course CBSE class 9, 10 and 12. Class start from 1st May 2016. When service separate postal available for both boys and girls. For details please contact Combined Tutorials Office Sakoldan Moirang Merak Machin Bus Parking Imphal. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chinjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijunabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi najingai da saksal hobana hena fai Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singi damakta Jolib capsule chabiu
इंडिया की अहानबा नेशनल अवार्ड दी गवर्नमेंट ऑफ इंडिया न पीबा सिल्वर ड्यू मखल सुना लेजरे हाफ लीटर 750 ml 1 लीटर 2 लीटर 5 लीटर एंड 20 लीटर जार एज एन डिस्ट्रीब्यूटर अमदी अकुपा मरोल लोकताक इंडस्ट्री इंडस्ट्रियल स्टेट ताकियल दा कांटेक्ट तोबियु अमुकाना तराम नोकचरी जौमी रिवोल्यूशनरी ऑर्गेनाइजेशन ZRO गी लुचिंगबा अमगी चुराचांदपुर डिस्ट्रिक्ट की लेंगसिफाइड लेबा युम ngarang numidang miyam na mai thakre hairi lubasigi luchingba Shuwan Lian gi yum adu mafam adu gi khunja singna mifam ama pangthoklaba matung ngarang mai thakibani hairi Yaushang kumhai manung da lambi gi khudong thiba hanthana ba pandamda Manipur police na ngasisu mafam kya da drive chathari motor vehicle ek ki makha da che chang sudaba license yaugdaba mi hena tongba madi nisa charga gari thauba sing fagatuna fine thiali ngarang humni shuba numit fawbada case listing amaga chatruk nifunipan lokhatuna lupa lakh ama lising humphudra mari hena khongkatpa ngamkhrabani Congress na Assam da amuk hana lengak labadi imung khudingi miyoi amamam thabak pigani haina party asna wasakre ngarang Guwahati da handak pangthokadoriba mikhal asigi manifesto release tawraduna Chief Minister Tarun Gogoi na haike amuk hana mahagna sakti pairabadi government amasung private sector singda thabak lakh tara hapnana ba chahi manga asda pandam thamli chahi amada lupa lakh ama makhai degi tana chahi gi income lakh pa singbu lairaba imung ni haina khandok pagaloina madugi kana ba pinana bhonagani school singi awat pa oja sing mensinduna lakadoriba chahi manga asda lakh ani henbagi fam mensingani employees sing service chahi manga asda regular tahangani apikpa cha thaba lomi singda akhanaba package pigani council sing chawkhat hanabagi dama akhanaba lupa crore listing ani gi package pigani hillamasung barak valley district ki dama lupa crore listing amamam pigani party na chini government na salaiba subsidized supply store singda yenthokani dema zemasung bogai gaungda agriculture university sing linkhatkani haiki Good Friday thoram Manipur da su pangthokli amadi MLA oiramba amagi pension ki senpham lupa lakh tara taret advocate amana family court ki sasinaba order seasonaram laga lakthokre Mineng tabiri basingbu amukan na khurumsari